Center Lengaka Association of Operation COO Khujek Pinariba Jalyarung United Front ZUF ki Kader Singna Ground Rule Sing Chap Chaana Ngakkadabani Haina ZUF Kamson ki Maikedi ki Fondo Rakli ZUF Kamson ki Ministry of Information amasung Publicity ki Maikedi ki Thadora ki Bachirolamada COO da Ladiba Kader Singh Center Lengak na piba mafamda lengdana leigedabani Center ga yanaba amagi makhada leikibana makoina Jalyarung Statehood ki wafam yasinakre Cherolasina makha taraduna Sarang manung da leiba sana mapanda thorakpa matamda koichatchatuna miyam marakta charang nahan bahai basi hauna sani Janchui gi group asi Jalyarung Homeland Movement asi manglom da punanaba political mandate adu yaude ahen basel Fangnaba Janchui Group ki Kader Singh na Khusu Khulai Singh Puduna Miyam Marakta Koichat Chatlaga Leiri Hairiba Thawonga Simak Center Lengak na Tangai Fadaba Potlam Singh Yauna Chaana Thaknaba Firul amasung Thagi stipend piriba Sigi Mathaktani Amaromda Kuki Singbu Kindred Tribe ni Amadi Afoba Yumlo Nabani Haiduna Makoigi Mathakta Landaroi Haina Janchui Group na Fongdora Kiba Wafam Asi Yumfam Yaudabani Malem Asida Naga amasung Kuki ga Blood Brother Karam na Oigedabano Puwarida Tangka Kayarakta Lan Kayarak Sokna Kibagi Haiba Ningsing Bapay Naga Singh na Taba Lam Singda Lam Kopsilakpa Masung Punsida Singna Bahuraklabada Tumin na Yengduna Legedaba Matam Nate Miyamgi Apamba Fangdriba Fawa Hanbalaitana Ting Nagani Haina Cherolasina Fongdorakli